ngasi numisida thokiba thodo wathoksing mayamda amu hanna paudamjaba puarida ngasi kumjal singani taret ki November mapanda tha mapal suraba oibo binalu singba lengaki MLA kunthra mathogi manungdagi tara mapanna Delhi da Congress President Sonia Gandhi unaduna mahagna Manipur law and order ngak pangamdre Naronda maral mathum mayam ama lepsille amasung party gi khandana tawning bata tawduna leire haina wakatki kumjal singani tareta asengba sada naudara haibadu khangdokna bagidamak pangthanduna test tawnaba hidak kapada diligi judagi Manipurda purangnaba honaramba sangai taret siki sangai harpa miyo adu jailda thamnaba Menaka Gandhi na taksinki kumjal singani tareta sakhangdaba miyoi kharana Kangpupi police station gi manung chanba changobung khulda port chai pik thanna yawba truck ama mai thaki truck asi Dimapur dagi Firol pudun Imphal tamna lakpani November tha simaki haukiba tha ahum dasu sakhangdaba singna sem pik thanna yawba truck ama mai thadoki kumjal singani taret ki ngasigi numit sida Manipur Pollution Control Board na electronic scrolling message board ama kanglagi nongsup thangba gate ta hangdokki board asimiyam da matamgi pollution ga mari leinaba report sing khanganabagi damakta thambani